Malemda mipainariba COVID-19 asidagi ngakthoknaba akhang ahaisingna piriba SOP sing ngakna chatuna Jackson laimina si haina miyamna sakhanglaba saishakpa AGMIS namna Impact News ta phongdorakli waraba matam asida aikoina pukning wakhal chawthoktuna laina asina naruraba miyoisingbu pukning thaugatsi haina AGMIS namna phongdorakli Mambu ahan muktada AGMIS namna ikoknona khurumjari khoi hojik malemda mipainariba pandemic corona Nadanaba Jackson Laiminasi, to Kang Sing Takpiba, Indonesia Minasi, SOP, Nak Nasati, hand sanitizer, season of a Kauganu, the Kitang Chatopomatamda, Max Happy, Isukitang, Yundagi, Tongal Tolakpada, Max Adam Upsay, Atuka, Quaimaruina, Koigi, COVID ki, Waraba Matam Sida, Amana, Amagi Mating, Pangaduna, Narubasing Amadi, Naribasing, Makoibusu. Koina puning tawgat pisi counseling tawisi puning fiction danaba aduga hojik India da kanna mi painariba third wave lakpagi mayamna kanna mi painariba si koi Manipur dadi yoroktaba oisanu Manipur da yoroktana loikhiba oisanu malem pumbadagi mangkhiba oisanu frontline workers sing frontline warriors sing haijabatare makoi sing lusu puning tawgat pisi puning tawgat minasi aduga makoi su anai yaudana Nam Isordagi, Nam Sutoni view, Haina Isorgim from the Tony Jerry. Fiji do Nangi, Kumjilege, Hitara, Samlang the Su, Sad Kone Nangu, Naning Tamna. Pairakle koi munangi come lage aina thing lage lagla sunung si nong li ying chege aigi thamoi pena som jage lei khong thanna